Tungan bese phong yumasung social media ki maru oiba I pau khare miyam da thamjage Karbi Anglong da ain kaina laisinba Kuki Sing yumsing thugaiba hokre Assam ki Karbi Anglong ki tungan ba mafam da ain kaina Kuki Singna Saramba yumsing JCB sizinaduna takhaiba hokre haina pau ge source amana hairi Ningsing biyai Manipur da maite yamasung Kuki zo kanglu ki marakta thogleba irang asna maram oiraga Karbi Anglong da hana lairamba Kuki Singi mafam singda Manipur da ki satkhiba Kuki Singna ain kaina yum sajilakpadagi Karbi Anglong Autonomous District Committee ki member Tuli Ramna Karbi Anglong da lairiba Kuki Sing Manipur da halanabagi wafam sing phongdokpa laikhraba matungda JCP na ain kaina sajinba hokhiba yum sing adu thugaiba hokhibani hairi Kuki Narco terrorist singi mathakta surgical strike chathagadabani sohangeri Kuki insurgents singa center ke sanariba suspension of operations su agreement suspend togadabani Kuki Narco terrorist singi mathakta khudakta surgical strike chathagadabani haina Rashtra Hit Saropabari Sanghadan gi national president Sohangiri ne phongdokre Sohangiri ne khuyek pidona thadorpa Sanghadan asigi serolamana hai Manipur gi wathokasi center lengang na lumna lawdabana ngasidi wathokasi chauthorokpani center na sabsaba thabak lokhattabana Kuki terrorist singasi nong gi mathau hapagumna tawrakli amati atai lebak singa lawtunaraga Manipur gi irang asi kankhalakli Manipur da thogliba irang asida miyoi kaya gi punsi loikibaga loinana miyoi lising humpu hena mayum makai leitaba miyoi ohelle Kuki Singna Satharakpa landada Moirangi INA complex manakta leiba hanagi chief minister Moirang Koiring yum manakta ahal ama Kuki Narco terrorist singna rocket kapsinduna hatokre masita natana thas ki tang 13 da ziri bam da pigliba angang yauna misam taruk phadana Kuki militant singna phadana pukraba matungda tamthina hatkiba asimak miyoi bigi lisanate maram asina center amadi istil lengangna athuba matamda Manipur mahausa gi punsida hanjilagnaba sab sab thabak lakhotkedabani hainasu phongdokhi Mathakta Arambai Tingol Gilusing Purel, Korongan Kuman Pundork Powapam Miam the Tamzage, Ikoina Soidan Mai Pakani, Ikoi Asumbani, Hozikara Ikoi Mate Sing Marakta, Sunny Nabla University, Matamna Loina Singlakani, Thouna Hangumsi, Ireba Ipurki the Makta, Ikoi Honaba Lepa Yadi Haina, Arambai Tingol Gilusing Purel, Korongan Kuman Asum the Pundorokli. Illegal immigrants in Yaudaba Manipurgi Satamama, Mayek Sing the Tambangam Drip of Howbody, Tumina Laidoi Haina, CM Berin Fungdokre. Chief Minister Nong Thomba Berin High Cray, illegal immigrants in Yaudaba, Manipurgi Saktam Ama Mayek Sing a Tambangam Drip Powbody, Tumina Lairoi, Wapamasi, Langtabalgi Ariba Konung the Lairamba, Assam Rifleski Kiem, Nauna Saba Kiem Amada Hongzin Kibaga Mari Lena, Pangtok Patorum Amada Mahang Fongdokivani. Chief Minister Berin Mathakta Radona Hai, Ipa Ipu Sing Lamda Masika Lambadagi, Ngasi Ikoni Ningtamna Laiva Fanglivani, Maramadura Ipa Ipu Sing Yalambangam Kai, Tungi Mirol Gitamakta, Naga Tamba Haibasi, Ikogi Todangni, Hozik Pali Belingak Asigi Matamda, Mang Lamda Masiki Pukai Langaising, Nauna Masak Taknaba Honagani, Madugi Damakta Langak Pairibani. Hozik Manipur Mayog Nariba Awaba Pibamasi, Lengang Aran Asoito Kibagira Haibatu, Miamna Nainabiu, Manipur Lengakti Sahi Lising Ani Henbagi Puari Nathairaga Puna Honer Pasingdagi, Manipur Kanab Honabaktani, Semjin Sajin Puari Amata Manipur Laheloi, Hozik Toliba Lanasida, Chief Minister Nongway Kablaga Yarubi Yaroi, Ikogi Todangdi, Lamdamas the Kundamina Yellow Missing. Kannabagi policy puthokpani thodang asi mai pangnaba lengak asina honari Manipur gi lam country pu phawba lengak asina tumina khak lairoi illegal immigrants sing yaudana Manipur gi asengba saktam adu thamba ngamdri pu phawba khongpham halloi hainasu chief minister na Mathakta na phongdokhi